Pokpi fauduna chatliba national amasung interstate highway sing hangdoknaba Cotu na pungni funipan gi ultimatum Paikhre kang National Highway 37 gi kaifandai da NACN IM amasung ZUFJ gi marakta nongmai kapna khraba matungda amada maral kaya sinarakli nungsinaba nupidagi namthak tawduna yamlaba sel lokthoklamada chenabani haiba Assamdagi nupa ama Imphal Airport Gate mayadagi police na faba ngamkre ki chief union na ke songlung part 2 gi khunja singi damak protection pibina bahai jakre Kuki chief dolai thabi area da maitek singna khundaba yare haiduna Kuki singna rally chatkre angpokpi fauduna chatliba national amasung interstate highway sing hangdoknaba Cotu na pungni funipan gi ultimatum Paikhre kangpokpi district fauduna chatliba national amasung interstate highway singda athingba laitana pochai Puba gari amasung passenger puba gari sing pungni funipan gi manungda center amasung state government na chatpa yahangadabani haina committee on travel unity Cotu Sadar Hills na ultimatum pirakli Cotu na thadorakpa cherol amagi matungina pungni funipan gi ultimatum asi committee asiga kangpokpi district ta lariba civil society organization singa ngarang Cotu gi administrative office ta phamkiba punba mifam amada lawkiba waref amagi matung innani hairi Cherol asina makha taraduna High Cotu amasung CSO singna kangpokpi da thamlamba thingba sing lokthokle haina lokthokrabasu National Highway to Imphal Dimapur lambi asida Naga singna unauthorized checkpoint sing amadi gate sing thamduna kangpokpi tamna pusilakpa essential commodities sing pusilakpa thingduna lakhiba si tha amarom phajilakle athingba sina maram oiraga hojik kangpokpi district ta nongmagi darkar oiba potlam sing essential commodities sing hidak langtha commercial goods sing awat pa leibina maram oiraga khudongchadaba kaya mayoknaduna leire haidi Cherol asina high connectivity haibasi district asigi primary transport lifeline amani haidaduna Cotu na hiramasagi matangda matam sangna district asida pochai pusilekpa thinglakhiba asina district asigi economic activities singda chauna khudongchadaba sing mayoknaduna leire haidi committee asina center amasung state government ta lambi asida normal movement sing lehanaba hanjin haiduna laklaba sunga si fawba tabidana leire haina Maral siraduna pungni funipan asigi manungda lambi asida thamliba unauthorized checkpoint sing tawthoktuna lambi asida athingba yauduna pochai puba yanaba singadabani haiba ultimatum pirakli Cotu na pirakliba ultimatum asigi manungda taliba demand sing thabakta onthoraktrabadi chapchaba khongjang haibadi democratic measures sing lokhatuna makhoigi right sing interest amasung security lehanaba honagani hairi Cherol asina hai kariguma Cotu amadi CSO singna makhoigi davi asi thawoidabagi lokhalakpa khongthak natraga khongjang singda thorakpa pamdaba thodok singi daita pum Namak Manipur government amasung mari leinaba authorities singna pugadabani loinina center amasung state government na khudakta mieng changduna lambida thingba piriba sing asi lokthokuna ningtamna chathokta sin yahanaba honagadabani hairi National Highway 37 gi kaifandai da NACN IM amasung ZUFJ gi marakta nongmai kapna khraba matungda amada maral kaya sinarakli Thasigi kunga tarukta Tamenglong district ki Tausem subdivision gi manung chanba National Highway 37 Imphal Jiribam lambi da leiba kaifundai khulmaya da Naga gi lalolof NACN IM amasung ZUFJ gi marakta akan bamong da nongmai kapna duna mafam adu da leiriba khunja sing chawna mi paiba pohan duna leiringe cherak asida NACN IM amasung ZUFJ anina thawdo aduga mari leinana maral kaya sinarakli NACN IM gi Jalayarong region na thadorakpa cherol amagi matung inna hai chahi asigi March thada Indian Security Force singna ZUFJ gi khulai paiba cadre sing khapumlomdagi puraklaga all agro mal yahaina khangnariba kaifundai Kuki khulda thamki ZUFJ gi cadre singna makhoigi oiba Mount Arad Camta laibagi mahutta kaifundai da laiba outpost ta attack tawki amadi highway da chathok chasin tawriba miyam amasung gari lut tawbada natana lambi asida chathok chasin tawriba singda harassment piduna lakli haina maral siri asikumlaba miyangi mayokta thabak sing lepnaba warning piraba fawbada leptabadagi NACN IM na thasigi kunga tarukta mafam aduda blank fire tawkibani hairi NACN IM na ZUFJ asi Indian government gi proxy oina laiduna Naga national movement asi sabotage tawnaba honai hainasu maral siragli NACN IM na siragliba maral sing asigi onna tainabada ZUFJ na thadorakpa cherol amada NACN IM na chatharakiba arm action adubu condemn tawraduna attack adu masamaki majati da chathakiba attack ni hari cherol asina hai NACN IM gi ka henba thawung adu miyoibagi punsibu karisu laitana khanbani NACN IM na mafam asibulan pham amagum oihanduna sel fangnaba honabani haina maral sirakli ZUF ki statement asina hai NACN IM na region asibu military domination tawnaba honaduna lakli amadi miyamna siguma destructive factional balancing asigi mayokta leptuna santi amasung communal harmony haina leinaba honnamina si hairi amaramda tha asigi kunga tarukta kaifandai da NACN IM amasung ZUFJ anigi marakta kanma mongda khut thongnakiba thawdo aduda asopan amasung asiena yawdrabasu manak nakpada leiriba khunja sing mi painaba poktuna numit adudagi hauduna hojik fawba safagadaba mafam singda lanjaina duna leiri thawdo asi thokraba matung NACN IM na
Naga miyamsingda 2015 gi August 16 da sign tawnakiba framework agreement ningsingladuna yellow furupsing punsinaduna the Naga solution is one talk one agreement haiba wafam masi kauroidabani haidi adugo JUFJ na community singi stakeholder singna amata oina hingsagi mayokta leptuna amadi khunja singilan thum amadi punsi sing ngaknaba friend asina honagadabani hairi nungsinaba nupidagi namthak tawduna yamlaba sel lokthoklamada chenabani haiba Assamdagi nupa ama Imphal airport gate mayadagi police na faba ngamkre nungsina jabi nupi amadagi namthak tawduna yamlaba sel sing lokthoklamada chenabani haiba Assam Kausar district ki Malugram village tagi Roshan Sinha kungahumdoi apokpa Beso Kumar Sinha kauba nupa macha ama cybercrime police station Manipur na thasi kungamanga gi numidang wairam pung Mga minit nipan nom taba matamda Imphal airport gate mayadagi faba ngamkre hairi police na paraba miyoy asi ngarang chief judicial magistrate Imphal West ta puthoklaba matung makha taba investigation chathanabagi damak police custody da remand lauthakre case asiga mari lainana CJM Imphal West na chathakiba hearing da assistant public prosecutor APP na phongdoki bada victim oiribi nupi macha asiga accused asiga 2018 gi September thadagi hauna maru oina khangna rakibani victim oiribi nupi macha asina Kolkata da nurse oina thabak tawringa accused asi Manipur gi kumbi awang laikai da laibani hygiene ki chahi amagi matung makoi animak sakhang maikhang na duna nungsinaraki tungda accused asigi apokpa mapa laikhi da bagi khudong chaba lauduna hospital gi bill sing victim asida pihan ki amadi yamlaba sel kaya namthak tawduna lokthok bhaurakibani haiki Masigi matung tarakpa 2024 da accused oiriba Roshan Sinha na victim asida luhonglasi haiduna Guwahati da laknaba khangalakhiba asigi matung ina victim nupi macha asina Bangalore da thabak tawduna lairambadagi resign tawraba matung Guwahati airport ta laktuna unaraba matung Platon Bazaar da laiba hotel amada laiminaraba matung Imphal da thoraki hari masigi matung tarakpada Roshan Guwahati dagi amu hankraba matung victim asida accused asina mahaki mama amasung machan nupi lying bagi sel kaya amung lokhoki hari talak asida chahi asigi February tha da accused oriba Roshan asina victim asiga loina Guwahati da laiminaki bagi video clipping thadoraktuna video sing adu sel tharaktrabadi miyoi sing da share tawgani haina khangalaki loina victim asina accused asida kiduna sel thaki hari victim oriba nupi macha asina accused asigi asengma masa khanglaklaba matungda accused asi Assam gi Kasar dagi ni haiba khangmangam khibagal loina puba thangmangam loidaba sel gi demand sing tawba henjalakpadagi victim asina ma ki mandom chada paw pum maktam ki amadi accused asina victim oribi asidagi punna lupa lakh taraga taruk rom namthak tawduna amadi ki handuna lokhoki hari hiram asiga mari lainana victim oribi asina accused asigi mathakta register tawraba matung police na accused asigi khonguli rakhibadi hari tungda accused asi tha asigi kungamanga da police na Imphal gi airport gate mayadagi faba ngamki amadi accused asi court ta puthoklaba matung tha asigi tara kungamapan fawba makata na thijinabagi damak police custody laukhibani hari Kuki chief union na ke songlung part 2 gi khunja singi damak protection pibina bahaijakre Kuki chief union KCU Manipur na Kangpokpi district ki manung channel lairiba ke songlung Kuki kulasigi damak matik chaba security forcing thambiduna khunja singakpi senbina ba government ta appeal tawrakpaga loinana Kulasida thasigi kungamanga da khulai paiba militant sing attack tawbada kulasigi village chairman asopa nangkhre hari KCU Manipur gi medical cell na thadorokpa cherol amagi matungina Kangpokpi district ki manung chana lairiba ke songlung part 2 kulasida thasigi kungamanga da NACN IM amasung JUFK gi apunba kedar sing na kulasiga thengnana lairiba wafong Inka Naga Kulrom dagi changlak ke songlung part 2 kulasida nongmai kapsenuna attack tawrakibani haina maral siri Cherola sin hai Naga armed group sing aduna tawrakiba attack adugi response oina taraga mapan suba sam rifles ki personal sing na suhanduna nongmai kapadana kalani makta nongmai kapnaraba matung militant sing adu mafam adu thadoktuna chatke hari Naga militant sing na ahanba chatharakiba attack aduda ke songlung part 2 gi village chairman Sem Kholang Hafkib aso opanangki amadi Naga militant sing na ahumlak suba oina kulasida attack adu chatharakibani hari Cherola sina makha tarduna Naga militant sing na chahi asigi January 13 ta chathakiba attack aduda khulasigi yumanga amasung gari mari mai thadunam amanga ta thoanki aduga March 10 da khulasida chatharakiba mob violence tana Loktang sang taraga mathoi amanga ta thokki hari union asigi representative na phongdorakpagi matung ina wafong ingtha hariba mafam asi chahi asigi May taraga humdoi da thadau Baptist Church ki luchingba ahum referent Bisetlo referent Kaigaulun Lalhobum amasung pastor Paugolun Sitlo ambush tawduna hatkhiba mafam aduga yamna naknaba mafam amani haidi Dolai Thabi area da maitek singna khundaba yare haiduna Kuki singna rally chatkre Maitek amadi Kuki singa lona duna lairiba Dolai Thabi area da Kuki singna thamliba buffer John Lansilaktuna maitek singna khundaba yare haiduna ngasi masing amnaba Kuki nupa nupi singna rally chatkre rally adu Dolai Thabi da laiba Utonglok haina khangnaba mafam aduda Kuki nupa nupi singna protest against resettlement plan
ꯑꯦꯠ ꯗꯣꯂꯥꯏ ꯊꯥꯕꯤ ꯍꯥꯏꯕ ꯕꯦꯅꯔꯒꯤ ꯃꯈꯥꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯅ ꯆꯠꯈꯤꯕꯅꯤ꯫ ꯔꯦꯂꯤ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ BSFꯀꯤ ꯀꯦꯝꯞ ꯑꯃꯁꯨ ꯂꯩ꯫ BSFꯁꯤꯡꯅ ꯔꯦꯂꯤ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯀꯟꯕ ꯑꯃꯠꯇ ꯄꯤꯗꯅ ꯑꯗꯨꯃꯛ ꯆꯠꯍꯟꯈꯤ꯫ ꯃꯩꯇꯩꯁꯤꯡꯅ ꯗꯣꯂꯥꯏ ꯊꯥꯕꯤ ꯑꯦꯔꯤꯌꯥꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯔꯛꯂꯤꯕ ꯑꯗꯨ ꯕꯐꯔ ꯖꯣꯟꯅꯤ, ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯗꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯔꯦꯂꯤ ꯑꯗꯨ ꯆꯠꯈꯤꯕꯅꯤ꯫